Manipurgi irang luf taraga mapalna Prime Minister gi appointment pibinaba PMO da chepisin kray mamang chehigi Mei ahumdagi Manipur da thogliba irang asigi waroshin puraktuna Manipur da ingtapa hanjilhanabagi matangda khananaba luf taraga mapalna Prime Minister gi appointment pibinaba PMO da aiba charol pisin kray luf taraga mapan adudi Committee of Peaceful Coexistence Manipur, CPCM, MMTU, FESOC United Meitei Pangal Committee, UMPC, MSF, Committee of Relief and Rehabilitation, Kanglay Panas, Yelomi Furuf, Apunba, Awanba Manipur, Amagidamak Ama, Amoba, All India, Tansmi Insaf, Struggling Women Association, All Manipur Student Guardian Organization, Imagi Maira, All Manipur Meitei Pangal Club Organization, Maipang Ningthau Committee, Youth Collective Manipur Nupi Union for Peace and Integrity, Amadi, MIYC lupsing asina pisan ki bacharol adu da pallibadi lagliba December 12 dagi 15 fawbagi manungda unabagi ayaba pibinaba su thamki loina na Manipur da chatuna yengsinbinaba amadi irang asi loishingani haina miyamda thambiu. MP Bimol na Parliamenta popigi matangda wahang tawkre 2023-24 da Manipur da umang square kilometer 85.68 kokthok tuna popi thaki Union Minister Inner Manipur Parliamentary Constituency gi MP Dr. Angomsa Bimol Dagi Yamna Lok Sabha da hangba wahang amagi aiba paukhumda Environment, Forest and Climate Change ki Union Minister Bhupendra Yadav na Manipur State Remote Sensing Application Center Markset ki report palladuna kumza 2023-24 da Manipur gi umangi square kilometer 85.68 ki pak saw mafam kok thok tuna popi pambi thaki haina phongdokre ngasi Lok Sabha gi wahang paukhum matamda star question oina MP Dr. Bimol Dagi Yamna Environment, Forest and Climate Change ki Union Minister gi pukning chingsiladuna Manipur da district wise oina reserve forest, protected forest amadi unclassified forest ki chap chaba pak chawba PVU district wise oina kaya yamna pak chawba lamda popi pambi thabage popi pambi thaduna umangi saruk kaya yamna kokthok ki amadi popi thaba thingnaba government na kari thawang lokhatpagi haina hangki star question asi Barvel oina hang wahang paukhum matamda khananaba lista yauragasu MP Bimol gi turn yoraktringaida speaker na wahang paukhum matam loisin khibadagi ministry gi maikaidagi aiba paukhum oina pirakhibani aiba paukhum aduda kumza 2023-24 da popi pambi thakiba area singda reserve forest square kilometer 3.47 proposed reserve forest area da square kilometer 2.51 protected forest square kilometer 19.24 protected area wildlife 0.06 square kilometer amadi unclass forest square kilometer 20.40 puna square kilometer 45.68 sarukta popi pambi singthaki Markset ki report palladuna Union Minister na pirakiba aiba paukhum aduda Manipur da district wise oina kaya yamna pak chawbalamda popi pambi thakibagi haibagi figure piraduna Chandel da square kilometer 0.91 Churchandpur da square kilometer 6.02 Kamjong square kilometer 4.21 Kangpokpi da square kilometer 17.49 None da square kilometer 0.47 Senapati da square kilometer 9.44 Tamenglong da square kilometer 0.17 Technopol square kilometer 0.50 Ukrul square kilometer 6.47 Punna square kilometer 45.68 ki pak chawba mafamda popi pambi thai haina supali popi thaba thingnaba kari thabak lokhalabage haina hangba wahang adugi aiba paukhumda Indian Forest Act 1927 da Wildlife Protection Act 1972 amasung Local Forest Act rules singi makhada state government na umang kanaba thabak sing lokhatli Manipur da popi pambi thaba thingnaba Manipur lengang na lokhatpa tharangda kumja 2017 dagi kumja 2013 fawbagi manungda Police Forest Department amadi NAF ki apunba kangbuna chathaba drive ta punna square kilometer 77.44 da tharamba popi pambi sing yanthat tuna mahan khibaga loina na masigi matangda punna case 2351 lokhatkre hariba matam asida drug kamari leina na mioi 2943 fagat ki haina phongdoki Kuki student organization KSO general headquarter gi maikai degi handakta lauthoki ba staff selection commission gi GD result adugi matangda yaningda phongdolo duna schedule tribe category gi Manipur gi oina thamkiba cutoff mark adu yamna asoiba laikre haina yaningda phongdorokli KSO gi maikai degi staff selection commission gi chairman na thakiba cherol amada Manipur gi oina SSC na thamkiba ST category gi cutoff mark adu maram yamna chadaba cutoff mark ni ST category gi cutoff mark aduna general OBC amadi
unreserved category cut-off mark tagi hena wangna lepsilakpa asi maram chade thawong ase Indian National Defence Force ta changba yaba tribal candidate sing khandokpa yanaba niyom chumna amadi candidate khudingna manaba khudong chaba phangandabagi thawong amani Staff Selection Commission na lawkiba exam adugi tongan force singi oina cut-off mark singna chawna khenaba leiki khudam oina Central Industrial Security Force amadi Border Security Force ki matangda ST candidate amagi cut-off mark asi 132.24 oiki aduga OBC na 95.92 unreserved candidate kina 100.84 oiki matau asigumna BSF amasung Assam Rifles ki oina su cut-off mark asi general amasung OBC dagi ST candidate kina hena wangna lepsilakhi maram asina Staff Selection Commission gi maikai dagi thubada Scheduled Tribe candidate ki cut-off mark ta soiba lairiba adu yengsinbiu ST candidate singe intellectual amasung physical capability sing selection process ta mami tahanbiu ST candidate singi cut-off mark wangna lepsilakpa asina constitution da tribal community singda atai general community singda cham manaba khudong chaba phanganbagi hak piriba adu phangaloi dau ri athubada asoiba asi semdok piu hairi